ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯗꯣꯖꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯣꯖꯣꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯗꯣꯖꯣꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯣꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯁꯨ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯗꯣꯖꯣꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ ꯑꯃꯗꯤ ꯗꯣꯖꯣꯒꯤ ꯃꯍꯩ ꯃꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕ ꯀꯌꯥ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯍꯥꯏ, ꯃꯍꯥꯛꯀꯤꯗ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯂꯩ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨꯅꯤꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯇꯥꯔꯕꯗꯤꯀꯣ ꯈꯨꯜ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯃꯨꯛꯇ ꯑꯣꯜꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯕꯣꯀꯨꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯀꯥꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯇꯥꯏꯌꯦ ꯑꯩꯗꯤ꯫ ꯁꯥꯟꯅꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯆꯪꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯉꯝꯗꯕ ꯑꯁꯤꯇ ꯃꯉꯥꯏꯔꯦ꯫ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯍꯨꯔꯥꯟꯒꯤ ꯌꯥꯎꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯒꯨꯟ ꯇꯧꯗꯨꯅ ꯆꯪꯗꯨꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯅꯤ꯫ ꯆꯤꯟꯗ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ लाइना पंहाइदा हाइजबगी वानिदा थबक ओइना पांगथोरकपा कांदनी यामना लुरिबसे अदुबो सुमाइना सुम खन्नदुना लैबना करिसु कानरoi हौजिक नुमिदांगनी खरा थेंजिलकपदा महाकी मयुमदा चची अदुगा इमुंगदा चंगनबो हनसी लाइरिकसिंगदो हुरानदबा यादबनी महाकसे महाकना हाइजरिबा महै मसिंग मयाम अदुना मरम ओइदुना लैकाय असिगी मिपुंग खुदिंगमकना लोइना नुक्सी मियामगी ममांगदा महाक असे मराल अमा सिजिंदुना फत्तबा मी अमा ओइना उहनबा ngamlabadi ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯔꯕꯅꯤ ꯃꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯐꯝ ꯊꯣꯛꯄ ꯑꯁꯤꯃꯇꯪ ꯍꯨꯔꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯍꯨꯔꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯣꯖꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯗꯣꯖꯣꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯇꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯅꯤꯡꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯣꯖꯣꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯂꯩꯔꯦꯟꯖꯥꯎꯅ ꯍꯥꯏ इताउ यौबदी यौरेसे मनिंग थोंग सोमदगी ओइने चंगसी तपना इनरो मखोय अनीदो मखोंग खोंथांग तपना थांगदुना येना खारोमदे चंगलम्मी अमरोमदा युम अदुदा दोजो महक मथंता लैबना मरम ओइबना हुरानबसिंग अदुना असुमना यामना लाइना हुरानबा चंगबा ngamlibani अदुगा दोजोना महागी खोलैकाइगी मियोइसिंगबो लोइना नुंगसिरम्मी अफबा वाखल लोइना खलम्मी अदुना महाकी मफमदा कना अमत्तना फत्तबा थबक तौरक्लोइ हाइना थाजरम्मी येना खारोमदा चंगदुना मनिंग थोंग अदुबु मखुतना नमदुना येंगी मदुदा लोनदुना लैरम्मी बकुलना हाइ इथाउ थोंग असि मनुंगदा लोलिने कमदौसिगे मनुंगदा लोलबनिना थोंग असि फकाइरसिरा करिना फकाइसे हाइरिबनो अैखोइदि खुदसु खुलाइसु अमत्ता पुरक्तना होइने अदो नुंगला करिनो अमना यैरगा नम खाइरगा यारोइद्रा होय अदुमना तौरगा हेक्ता येंगलसी मखोय अनीना लैबाक मखादा ताबा नुंगदोम अमबु मखुना खुनकटुना थोंग अदुगी पुना पानबा मपा अदवाइदा यैरम्मी लैरेंजाउना इताउ नंगी अदुबु खरा तपना यैबा यादब्रो मक्कोलदो अहिंगा ओइरि यामना हौइने मसिदबु करमना तपना यैरुगा तौरिबनो कन्ना यैबा ताबा थोगलिबा मक्कोल असिदि कमदौबा हुरानबु होटनब्रा हाइबबुने हुरानबा अमुक फाखिदनाबको अैखोइनिना तौरिबा थौरांग असे मवोंग अमा इचा चादे मसिगी थोंग असि मतंग हांगदोकपा ngamlabadi फरदबनी मदुगी दोजो हाइबा नुपादुसु करी तौबगी थोंग लोनदुना तुमलिबनो खंगदे इ करी वानो मदुदि अहिंग तुमबदा थोंग लोनरोइद्रा हाइसे सम हाइबनिदा बकुलना नुंग अदुबु पाइदुना
thong aduda dak tharami. Mahakna asumna yaibagi makhol asi imungda tumduna lairiba Dhojo na taraklammi. Hais, kanano? Aigi maning thong asida yairiba asibo huranba soidana oiramgani. Asi khanduna phamungdagi haugatli. Aduga makhong adu tapna thangduna maning thonglomda changlaklammi. Maning thong mapa aduda tumina leptuna lei. Mapadana bokul amadi lairen jauna wari sanaduna nung aduna yairi. Bokul na hai. Pak hekta yade hi masisu. Phatna yamna yaibani. Machi karisu lengdabagum tauri. Itaw, she, nang amuk nungsina yayo. Hoi, ai tawgese. Lairen jauna nung adubu paiduna makha tana amuk yairami. Maduda imungdagi Dhojo na asumna makhol khara tapna hairi. Itaw, masida leiba Dhojo haiba nupado yamna pangiko. Masida lairen jauna wafam asibu mahaka lakminaba bokul ni haina khanduna asumna khummi. Pura apangni gadha kaina hainabado madudagi hena apangba jibani. Mahaknadi mahai masing khara hairi. Laikai gi mising asina mahakpu khara nuksiri haiduna mahaknadi khanjaba sari. Kuiraroi ikhoy ani na mahakpu huranba maral siduna laikai mi yama mangda khongoi nagadaba. Masida bokul na khummi. Karino itaw? Mama Dhojo gi mayum asida huranba laklaga nangna Dhojo gi maramda amuk wangangduna leiribaduna tumina dum tawba yadro. Nangna Dhojo se pangdra haina hanglaga. Aidi hangkidene. Madugi waduri nangna haikibani. Aidi haikide. Nangna hujikta haikraga. Kainoda aibu haidi haikidaba malida. Matang tanja aduda imungdagi Dhojo na amuk hairi. Huranba laklibase nakhoi anita nati. Aisu yauriba asidi aikhoi ahumni suribasi. Haujikido aina haibani. Wafam asida lairen jaw amadi bokul anidu mamitka yengnajai aduga hangi. Aikhoi anita natabro huranba laklibasibo aduga ahum sui haishina kana. Aisu khangde aikhoi ga kana ga lakminakibagene. Makhoi anina makhoi gi tungda kana leibage haina koyeng lammi. Kanasu leiramdaba aduda amuk haini. Kanasu leite na sidade haujikta wanganglakliba adudi imungdagi Dhojo na amuk hairi. Idawani aikhoi ahum punna huranba lakminaraga aibu yaude kai. Ai sida leiriba asibu nakhoina udriba karino. Bakuna amukasu wanganglakline kadomdanu yengo. Lairen jauna. Haish mahaki yum asida putlei haujik wanganglaklibudo putni. Itaw bukul but lady. Ha, but haiba. Itaw lady jaw. Asi hairaga makhoi anidu kanna chen khirami. Dhojo no huranba lakliba misak anidu maming matha khanghauri. Adubu mahaki thamoi adudadi huranba makhoi singbu pha punduna thamge khakhandi. Mahaki yeknaba miyoi singbu mahakna nungsirami. Mahakna khalli. Huranba haibase fattaba thabak amani haibase makhoina khangdraduna tawribani. Makhoina apha phatta adubu khanglakpa mikup aduda mathanta huranba sinpham ase tukchakhisani khangdraduna tawribani. Khangdaba mibu sauruba haunadi. Asumna phana khandoktuna mahaki kada changduna phamung aduda amuk tumthakirami. Dhojo mahaki punchi aduna taibangda matam khara hinglingai aduda afaba thabak kaya marum tawrami. Adubu miyoibagi punchi na hingbagi matam na tena tamkhibana mahakisu punchigi aroiba matam haibadu yauraklammi. Dhojo na khalli aigi punchi ase ngasi hayeng tamba ngamdre. Nungsiraba nakhoi mayamba loina thadoktuna ai chatpa tari. Nakhoi gi narakta amuk tinba phangba oijageko. Dhojo na mapa mapu kayagi haktaktagi chatharaklaba laitingi liklam adubu mahak thakta loisilage haina khalammi. Maram asina mahak mayum pankhidi. Mahakini haibada kanasu leijade. Ariba lairiksing adubu mahakna mafam chana ingkholgi saruk amada yamna cheksinna phumjilammi. Nakhoi pumba aiga amuk kainarasi. Nakhoi gi langol langdai aduna loidriba phauba leirol num asida sathuptuna leiroko. Nakhoi bu aina mafam asida sekshinna thamlabani. Kana amadagi makhutta takhidaba oyoko. Mahakna hinglingai gi matamda sizin naramkhiba laitingi oiba potlam kaya adubu cheksinna phumjilli. Madugi tungda mallaba mahaki yum adubu amuk yengjai.
ꯑꯃꯟꯕ ꯁꯛꯇꯝ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨꯗꯤ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯑꯁꯨꯝꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯁꯛꯐꯝ ꯂꯣꯏꯅ ꯀꯥꯏ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯃꯐꯝ ꯑꯗꯨꯃ ꯅꯤꯜꯂꯤ꯫ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨꯅ ꯇꯥꯛꯂꯤ ꯑꯃꯥꯏꯕ ꯗꯣꯖꯣ ꯁꯤꯔꯦ ꯍꯥꯏꯕꯗꯨ꯫ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯇꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯣꯡ ꯉꯥꯛꯇ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯕꯣ? ꯉꯩꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯦꯛꯇ ꯅꯣꯡꯒꯤ ꯃꯄꯩ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤ ꯅꯣꯡꯒꯤ ꯅꯣꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯆꯨꯕꯨ ꯆꯨꯊꯔꯛꯂꯕꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏꯁꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯍꯧꯖꯤꯛꯄꯨ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝꯂꯅꯤ, ꯈꯔ ꯋꯥꯠꯂꯝꯈꯤꯅꯤꯗ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯧꯔꯛꯂꯤꯕ ꯅꯣꯡ ꯑꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯅꯠꯇꯦ ꯏꯆꯦꯈꯣꯏ, ꯇꯥꯗ ꯗꯣꯖꯣ ꯑꯁꯤꯕꯨ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯗꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯣꯏꯍꯜꯂꯤꯕ? ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ? ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯥ ꯈꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ, ꯈꯨꯔꯥ, ꯅꯣꯡꯁꯦ ꯁꯣꯏꯗꯅ ꯆꯨꯔꯛꯂꯒꯅꯤ꯫ ꯀꯝꯗꯧꯒꯅꯤ ꯃꯁꯤꯗꯤ? ꯏꯕꯨꯡꯉꯣꯈꯣꯏ, ꯅꯈꯣꯏꯅ ꯁꯦꯝꯂꯤꯕ ꯀꯨ ꯑꯁꯦ ꯃꯐꯝ ꯑꯃꯗ ꯊꯥꯡꯖꯤꯟꯗꯨꯅ ꯑꯃꯨꯛꯇ ꯊꯝꯃꯨ꯫ ꯅꯣꯡ ꯑꯁꯤꯅ ꯆꯣꯠꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯊꯥꯡꯖꯤꯟꯖꯒꯦ꯫ ꯁꯪꯒꯣꯏ ꯃꯆꯦ ꯑꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯤ, ꯅꯣꯡ ꯑꯁꯦ ꯇꯁꯦꯡꯅ ꯆꯨꯕꯨ ꯆꯨꯔꯛꯂꯕꯗꯤ ꯇꯥꯗ ꯗꯣꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯕ ꯇꯥꯕ? ꯑꯍꯜ ꯑꯗꯨꯅ, ꯅꯣꯡ ꯑꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯅꯣꯡ ꯃꯔꯛꯇ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯉꯁꯤꯒꯤ ꯅꯣꯡꯍꯧꯁꯦ ꯃꯇꯥ ꯑꯃꯅꯤꯀꯣ, ꯁꯨꯛꯅ ꯃꯝꯅ ꯍꯦꯛꯇ ꯃꯝꯃꯤ ꯍꯥꯏꯕ ꯋꯥꯅꯤ꯫ ꯉꯩꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯦ꯫ ꯉꯩꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯅꯣꯡ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯅꯣꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯆꯨꯈ꯭ꯔꯦꯗ꯫ ꯃꯑꯣꯡꯒ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ ꯍꯥꯏꯋꯥꯅꯤ, ꯄꯥꯛꯅ ꯍꯥꯡꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯅꯣꯡ ꯑꯁꯤꯕꯨ ꯍꯥꯡꯕ꯫ ꯗꯣꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯗꯣꯛꯄ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯅꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯃꯇꯧ ꯑꯁꯦ ꯑꯩꯗꯤ ꯑꯁꯨꯝ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗꯤ ꯈꯛ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯤꯔꯕꯅꯤ꯫ ꯅꯣꯡ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯗꯦꯅꯦ, ꯌꯦꯡꯉꯨꯅꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯕꯨ ꯍꯥꯡꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯡꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯑꯃꯗꯤ ꯑꯀꯤꯕꯁꯨ ꯐꯥꯎꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯈꯨꯔꯥ, ꯀꯝꯗꯧꯕ ꯇꯥꯔꯤꯕꯒꯦ? ꯅꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯨꯕ ꯂꯦꯞꯇꯦꯅꯦ꯫ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯃꯩ ꯊꯥꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯁꯨꯝ ꯊꯝꯕꯁꯨ ꯍꯧꯅꯗꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯉꯩꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠꯁꯦ ꯁꯣꯏꯗꯅ ꯇꯥꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯨꯕ ꯅꯣꯡꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯗꯦꯅꯦ꯫ ꯀꯔꯤ ꯅꯣꯡꯅꯣ ꯈꯪꯗ꯭ꯔꯦ, ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯅꯠꯇ꯭ꯔꯒꯅ ꯈꯨꯔꯥ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯣꯜ ꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯥ? ꯃꯗꯨꯝꯅ ꯇꯧꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯩꯍꯥꯛꯇꯒ ꯌꯦꯡꯈꯤꯁꯤ, ꯅꯣꯡꯁꯦ ꯈꯔꯗꯤ ꯄꯥꯊꯔꯛꯂꯦ꯫ ꯃꯍꯩ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯅꯨꯄꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯅꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯦꯈꯣꯏ, ꯅꯣꯡꯕꯨꯗꯤ ꯈꯔ ꯄꯥꯊꯔꯛꯂꯦ ꯍꯥꯏꯕꯕꯨ ꯑꯩꯗꯣ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ꯫ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯔꯨꯔꯦ꯫ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨ ꯊꯕꯛ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯃꯝ ꯑꯅꯤꯅꯤ ꯁꯨꯝ ꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯀꯤꯅꯔꯝꯂꯒꯅꯤ, ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯈꯩꯗꯤ ꯑꯃꯠꯇ ꯆꯠꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯕꯨ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯁꯤ꯫
ꯍꯣꯏ ꯈꯨꯔꯥ ꯅꯣꯡ ꯑꯁꯤ ꯄꯥꯊꯔꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯡꯈ꯭ꯔꯒꯅꯤ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯁꯦ ꯍꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯒꯅꯤ ꯇꯧꯔꯤꯕꯁꯤ ꯉꯁꯤꯒꯤ ꯅꯣꯡꯁꯦ ꯑꯉꯛꯄꯅꯤꯀꯣ ꯊꯑꯣꯏꯅ ꯆꯨꯒꯦ ꯍꯥꯏꯅ ꯆꯨꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯥꯕ ꯅꯣꯡꯕꯨ ꯍꯦꯛ ꯃꯝꯂꯕ ꯐꯥꯎꯕ ꯇꯥꯏ ꯍꯥꯏ ꯋꯥꯅꯤ ꯏꯕꯨꯡꯉꯣꯁꯤꯡ ꯌꯥꯔꯅꯤꯁꯤ ꯎꯁꯤꯡꯗꯣ ꯁꯤꯗ ꯄꯨꯊꯣꯔꯛꯂꯣ ꯑꯗꯨꯒ ꯁꯦꯝꯕ ꯁꯥꯕ ꯍꯧꯖꯤꯜꯂꯁꯤ ꯅꯍꯥ ꯅꯨꯄꯥ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯅꯩ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯃꯩ ꯊꯥꯒꯗꯧꯔꯤꯕꯁꯤ ꯍꯤꯗꯥꯛ ꯑꯃꯗ ꯌꯥꯎꯔꯣꯏꯗꯕ ꯖꯥꯠꯂ ꯍꯤꯗꯥꯛꯀꯨꯝꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯇꯜꯂꯤꯕꯨ ꯈꯔꯗꯤ ꯌꯥꯎꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯪꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯤꯔꯤꯕ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯒ ꯏꯇꯥꯎ ꯑꯩꯔ ꯅꯪꯂ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯑꯃꯨꯛ ꯇꯨ ꯑꯍꯜ ꯈꯔ ꯌꯥꯎꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯒ ꯅꯨꯡꯉꯥꯏꯇꯦꯒ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯄꯨꯝꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯅꯣꯡ ꯑꯗꯨꯅ ꯆꯨꯕ ꯂꯦꯞꯈꯤꯕꯗ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ ꯅꯨꯄꯥ ꯈꯔꯅ ꯀꯨ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯝꯂꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯨ ꯑꯁꯤꯁꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯍꯥꯞꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯅꯤ ꯈꯔ ꯊꯨꯖꯤꯟꯁꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯔꯥ ꯂꯥꯒ ꯑꯃꯇ ꯃꯈꯥꯗ ꯊꯥꯔꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯂꯥ ꯑꯃꯝꯕꯁꯤꯗ ꯑꯃꯨꯛ ꯍꯦꯛꯄ ꯏꯕꯨꯡꯉꯣꯁꯤꯡ ꯂꯥꯒ ꯑꯃꯠꯇ ꯊꯥꯔꯔꯣꯏꯁꯤ ꯐꯒꯦꯔ ꯐꯔꯣꯏꯔ ꯍꯦꯛꯇ ꯄꯣꯠꯂꯣꯏꯈ꯭ꯔꯁꯤ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯔꯣꯏ ꯑꯗꯨꯅ ꯐꯔꯒꯅꯤ ꯈꯨꯔꯥ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯔꯅ ꯏꯃꯨꯡꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯊꯥꯡꯗꯣꯛꯂꯁꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯈꯣꯏꯁꯤꯡꯅ ꯗꯣꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯊꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯅ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤ ꯗꯣꯖꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ ꯕꯣꯀꯨꯜꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯍꯥꯛ ꯑꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡ ꯁꯤꯔꯝꯂꯦ ꯍꯥꯏꯗꯣ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯅꯨꯡꯉꯥꯏꯔꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯍꯥꯛ ꯁꯤꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯨꯕꯨ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯒꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯣꯡꯅ ꯆꯨꯗꯨꯅ ꯂꯩꯔꯤꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯥꯡꯈꯤꯕꯗ ꯃꯉꯥꯏꯔꯤ ꯀꯔꯤꯁꯨ ꯃꯩ ꯊꯥꯔꯝꯈꯤꯔꯣꯏꯗꯀꯣ ꯊꯥꯔꯝꯈꯤꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯨꯁꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯍꯧꯁꯤ ꯐꯠꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯗꯣꯖꯣꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯈꯔꯅ ꯀꯨ ꯑꯗꯨꯕꯨ ꯊꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯐꯔꯦ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯣꯔꯦꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯅ ꯂꯩꯁꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯐꯔꯦ ꯑꯩꯈꯣꯏꯅ ꯀꯨ ꯑꯁꯤꯕꯨ ꯊꯥꯡꯂꯒꯦ ꯅꯈꯣꯏꯁꯨ ꯂꯥꯛꯑꯣ ꯕꯣꯀꯨꯜꯅ ꯁꯠ ꯍꯪꯉꯤ ꯈꯨꯔꯥ ꯇꯥ ꯗꯣꯖꯣꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯄꯨꯊꯣꯛꯄ ꯌꯥꯎꯔꯕ꯭ꯔꯣ ꯍꯩꯃꯥ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕ ꯑꯁꯤꯗ ꯃꯗꯨꯃꯗꯤ ꯂꯣꯏꯅ ꯀꯧꯔꯝꯂꯦꯗꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯎꯗꯦꯕ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯔꯩꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯄꯨꯊꯣꯔꯛꯂꯣ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯂꯩꯔꯦꯟꯖꯥꯎꯅ ꯍꯥꯏ ꯅꯍꯥꯟ ꯃꯈꯩ ꯆꯪꯕ ꯐꯪꯗꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯆꯪꯕ ꯐꯪꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯉꯥꯏꯕꯕꯨ ꯀꯜꯂꯕꯗꯤ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯀꯥꯗꯣꯝꯗ ꯑꯣꯏꯅ ꯍꯥꯟꯅ ꯆꯪꯂꯨꯁꯤ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯅ ꯗꯣꯖꯣꯒꯤ ꯐꯃꯨꯡ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯀꯗꯥꯏꯗ ꯂꯩꯕ ꯖꯥꯠꯅꯣ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯤ ꯕꯣꯀꯨꯜꯅ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯃꯁꯤꯗꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯔꯣꯜ ꯈꯔ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯌꯥꯎꯗꯦꯅꯦ ꯃꯁꯤꯗꯁꯨ ꯂꯩꯔꯦꯟꯖꯥꯎꯅ ꯐꯃꯨꯡ ꯃꯈꯥꯁꯤꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯛꯊꯔꯒ ꯌꯦꯡꯈꯤꯒꯦ ꯂꯩꯔꯦꯟꯖꯥꯎꯅ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯤꯗꯁꯨ ꯂꯩꯇꯦꯅꯦ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨ ꯊꯔ ꯊꯔ ꯅꯣꯝꯂꯛꯏ ꯃꯗꯨꯗ ꯂꯩꯔꯦꯟꯖꯥꯎꯅ ꯍꯥꯏ ꯀꯩꯅꯣ ꯏꯇꯥꯎ ꯐꯃꯨꯡ ꯑꯃꯨꯛ ꯅꯣꯝꯂꯛꯂꯤꯕꯁꯤꯅ ꯕꯣꯀꯨꯜꯅ ꯀꯩꯅꯣꯗ ꯑꯩ ꯀꯔꯤꯁꯨ ꯅꯣꯝꯗꯦ ꯅꯣꯝꯗꯦ ꯍꯥꯏꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯑꯁꯦꯡꯀꯤ ꯅꯣꯝꯗꯕ꯭ꯔꯅꯦ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯅ ꯅꯣꯝꯒꯗꯧꯔꯤꯕꯒꯦ ꯂꯩꯔꯦꯟꯖꯥꯎ ꯃꯊꯃꯣꯏ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯇꯥꯡ ꯑꯗꯨꯗ
ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯃꯊꯟꯇ ꯎꯄꯨ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯩꯅꯣꯍꯦ ꯎꯄꯨ ꯃꯃꯥꯏ ꯑꯁꯤꯅ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯉꯁꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯟꯁꯤꯜꯂꯝꯕ ꯑꯗꯨꯗ ꯆꯦꯠꯂꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯏꯇꯥꯎ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯂꯩꯕꯁꯦ ꯏꯁꯥꯁꯤꯗ ꯑꯀꯤꯕ ꯑꯃ ꯏꯐꯥꯎ ꯐꯥꯎꯕꯒꯨꯝ ꯇꯧꯗ꯭ꯔꯣ ꯇꯧꯏ ꯍꯧꯖꯤꯛꯇꯁꯨ ꯐꯃꯨꯡꯗꯣꯝꯂꯛꯈ꯭ꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯁꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯟ ꯆꯣꯡꯊꯣꯛꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯂꯤꯕ ꯃꯤꯁꯛꯇꯣ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯣꯀꯨꯜꯅ ꯍꯣꯏ ꯏꯇꯥꯎ ꯅꯪꯁꯨ ꯂꯣꯏꯔꯦ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯒ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ ꯅꯨꯄꯥꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯒ ꯊꯣꯛꯃꯜꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯀꯧꯕ ꯆꯪꯂꯛꯂꯤꯕꯅꯤ ꯂꯥꯏꯔꯦꯟꯖꯥꯎꯅ ꯐꯔꯤꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯐꯤ ꯃꯔꯣꯜ ꯈꯔꯁꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯁꯤ ꯈꯔꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯊꯣꯛꯂꯛꯂꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯣꯠꯂꯣꯏꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯁꯨ ꯌꯥꯎꯔꯤ ꯃꯨꯡꯐꯝ ꯑꯗꯨꯗꯅꯤ ꯗꯣꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯅꯔꯤ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯅ ꯇꯣꯉꯥꯟꯅ ꯐꯝꯂꯝꯃꯤ ꯕꯣꯀꯨꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯗꯣꯖꯣꯁꯦ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅꯤꯅ ꯂꯥꯏꯇꯤꯟꯁꯦ ꯁꯣꯏꯗꯅ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯇꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅꯅꯤ ꯉꯁꯥꯏ ꯎꯄꯨꯒꯤ ꯊꯣꯡꯒ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯤꯕꯗꯣ ꯂꯩꯔꯦꯟꯖꯥꯎꯅ ꯃꯗꯨꯃꯛꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯃꯈꯣꯏ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯑꯣꯏꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯇꯤꯟꯕꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯁꯤꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯑꯃꯔꯣꯝꯗ ꯃꯗꯣꯖꯣꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯅꯤꯡꯗꯦ ꯃꯗꯨ ꯑꯣꯏꯔꯣꯏꯗ ꯃꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯕꯗ ꯀꯔꯤꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯍꯩꯅꯗꯕ ꯐꯥꯎꯒꯗꯣꯏꯅꯣ ꯃꯥꯏꯕꯒꯤ ꯌꯨꯝ ꯑꯣꯏꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣꯁꯤꯡ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒꯦ ꯅꯈꯣꯏꯁꯤꯡ ꯐꯖꯅ ꯍꯛꯆꯥꯡ ꯑꯁꯤꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏꯗꯤ ꯑꯍꯜꯒ ꯑꯣꯏꯕꯅꯤꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯍꯣꯏ ꯐꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ ꯈꯨꯔꯥꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯌꯨꯝꯗ ꯍꯟꯗꯨꯅ ꯐꯖꯅ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯣꯏ 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 ꯅꯈꯣꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯁꯤꯡ ꯉꯥꯛꯇ ꯉꯥꯏꯍꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯍꯜꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯐꯔꯤꯁꯦ ꯏꯇꯥꯎ ꯍꯤꯗꯥꯛ ꯂꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯁꯥ ꯇꯨꯝꯒꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯦ ꯐꯕꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯌꯣꯟꯕ ꯌꯣꯜꯂꯝꯈꯤꯒꯗ꯭ꯔꯅꯦ ꯌꯣꯜꯂꯝꯅꯤ ꯀꯩꯅꯣ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒ ꯍꯥꯏꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯃꯗꯨ ꯂꯩꯅꯕ ꯁꯦꯜꯗꯤ ꯂꯩꯔꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯐꯠꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯨ ꯎꯔꯕ꯭ꯔꯥ ꯑꯩꯅ ꯉꯁꯥꯏ ꯗꯣꯖꯣꯒꯤ ꯃꯄꯥꯛ ꯃꯈꯥꯗꯨꯕꯨ ꯐꯥꯛꯂꯨꯕꯗ ꯁꯦꯜ ꯑꯁꯤ ꯂꯩꯔꯝꯃꯤꯅꯤ ꯃꯁꯤꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯨꯔꯁꯤ ꯃꯁꯤꯒꯤ ꯃꯥꯃꯁꯦ ꯋꯥ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯁꯦꯜꯁꯤꯡꯗꯣ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯂꯝꯕ ꯑꯣꯏꯔꯒꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎꯅꯦ ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ ꯅꯈꯣꯏ ꯉꯥꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯇꯣꯉꯥꯟꯅ ꯐꯝꯂꯤꯕ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ ꯍꯣꯏ ꯏꯇꯥꯎꯅꯦ ꯅꯈꯣꯏ ꯑꯅꯤꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯐꯝꯁꯤ ꯂꯥꯎꯗꯅ ꯕꯣꯀꯨꯜꯅ ꯍꯣꯏ ꯌꯥꯏꯗ ꯉꯁꯥꯏ ꯑꯍꯜꯁꯤꯡ ꯂꯩꯕꯗꯨꯗ ꯁꯤꯗ ꯑꯗꯨꯃꯛ ꯐꯝꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯊꯩ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯤꯗꯥꯛ ꯄꯨꯔꯛꯂꯒꯅꯤ ꯑꯗꯨꯒ ꯊꯛꯂꯒ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯁꯤ ꯑꯍꯤꯡ ꯂꯦꯛꯁꯦ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯏꯅꯦ ꯀꯔꯤ ꯋꯥꯅꯣꯗ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯧꯅꯗꯦ ꯕꯣꯀꯨꯜꯅ ꯑꯃꯨꯛ ꯏꯇꯥꯎꯈꯣꯏ ꯗꯣꯖꯣ ꯑꯁꯤꯕꯨ ꯐꯠꯇꯕ ꯂꯥꯏꯇꯤꯟꯒ ꯁꯥꯟꯅꯔꯝꯕ ꯖꯥꯠꯂꯥ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯃꯍꯥꯛꯅ ꯈꯛ ꯇꯧꯔꯝꯂꯣꯏꯗ ꯃꯍꯥꯛꯇꯤ ꯑꯐꯕ ꯃꯤꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕ ꯊꯕꯛ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯒꯤ ꯏꯁꯥꯁꯤꯗꯗꯤ ꯏꯆꯤꯡꯗ ꯍꯦꯛ ꯆꯤꯡꯅꯤ ꯅꯍꯥꯟꯈꯩꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯑꯀꯤꯕ ꯑꯃ ꯏꯐꯥꯎꯇ ꯐꯥꯎꯏ ꯍꯦꯔꯗ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯄꯥꯅ ꯀꯤꯕ ꯍꯧꯅꯗꯦ ꯂꯩꯔꯦꯟꯖꯥꯎꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯩꯔꯤ ꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯛꯐꯝ ꯑꯃ ꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯇꯥꯎ ꯃꯩ ꯆꯥꯛꯂꯤꯕ ꯑꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯈꯨꯝꯃꯤ ꯑꯁꯤ ꯀꯩꯗꯧꯔꯕꯒꯦ ꯂꯩꯔꯦꯟꯖꯥꯎꯅ ꯃꯩꯔꯤ ꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯕ ꯃꯥꯟꯗ꯭ꯔꯣ ꯃꯈꯣꯏꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯀꯔꯤ ꯋꯥꯅꯣꯗ ꯃꯩ ꯃꯅꯨꯡꯗꯕꯨ ꯀꯅꯥꯅ ꯐꯝꯕ ꯉꯝꯒꯗꯣꯏꯅꯣ
ꯑꯣꯟꯊꯣꯛꯄ ꯋꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯩꯔꯦꯟꯖꯥꯎꯁꯦ ꯊꯛꯇ꯭ꯔꯤꯀꯥꯟꯗꯒꯤ ꯉꯥꯎꯕꯅ ꯍꯥꯜꯂꯦꯅꯦ ꯍꯥ ꯑꯩꯕꯨ ꯃꯥꯟꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅꯔꯅꯦ ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯗꯤ ꯐꯝꯗꯨꯅ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯁꯦꯔꯥꯟꯅꯅ ꯎꯔꯤꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯅꯣꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯗꯨꯗꯁꯨ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯎꯔꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏꯕꯨ ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯕꯣꯀꯨꯜꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯈꯨꯝꯃꯤ ꯏꯇꯥꯎꯁꯤꯡ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯏꯇꯥꯎ ꯂꯩꯔꯦꯟꯖꯥꯎꯁꯦ ꯉꯁꯥꯏ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯂꯩꯔꯦꯟꯖꯥꯎꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯉꯁꯥꯏꯅ ꯌꯥꯝꯅ ꯊꯛꯀꯅꯨ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯇꯤꯌꯥꯗ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯏ ꯃꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯪꯉꯤꯍꯦ ꯅꯣꯡ ꯑꯁꯤꯃꯨꯛ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤꯅꯦ ꯑꯍꯣꯏꯅꯦ ꯊꯋꯥꯟꯃꯤꯆꯥꯛꯀ ꯑꯃꯠꯇ ꯎꯗꯦ ꯇꯥꯔꯛꯀꯅꯤꯕꯨ ꯃꯁꯤ ꯃꯩ ꯆꯥꯛꯄꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯪꯗ꯭ꯔꯦ ꯃꯗꯨꯃꯗꯤ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯗꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕ ꯃꯈꯣꯏꯅꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯇꯧꯔꯤꯕꯁꯤ ꯍꯤꯗꯥꯛꯅ ꯅꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯍꯣꯏꯅꯦ ꯐꯅ ꯀꯨꯏꯔꯦꯅꯦ ꯑꯅꯤ ꯑꯍꯨꯝꯂꯛꯄꯨ ꯍꯟꯗꯨꯅ ꯆꯠꯄ ꯌꯥꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯍꯣꯏꯅꯦ ꯅꯣꯡ ꯇꯥꯔꯛꯂꯤ ꯅꯣꯡ ꯊꯨꯞꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗ ꯊꯨꯞꯀꯅꯤ ꯅꯣꯡ ꯑꯗꯨ ꯐꯅ ꯀꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯑꯃꯅ ꯍꯥꯏꯔꯛꯏ ꯐꯅ ꯀꯜꯂꯤꯍꯤ ꯅꯣꯡ ꯑꯁꯤꯗꯤ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯇꯧꯔꯤꯕꯁꯤ ꯏꯇꯥꯎꯁꯥ ꯃꯁꯤꯗ ꯂꯩꯕꯅ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯤ ꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯁꯤ ꯃꯩ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯃꯩ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯗꯨ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯣꯡꯅ ꯀꯟꯅ ꯆꯨꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯛꯂꯝꯕ ꯃꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈ꯭ꯔꯦ ꯃꯩ ꯑꯃꯗ ꯆꯥꯛꯇ꯭ꯔꯤ ꯃꯩ ꯑꯁꯤꯗꯤ ꯃꯨꯠꯂꯦꯗꯅ ꯃꯩ ꯃꯨꯠꯂꯦ ꯏꯇꯥꯎꯁꯤꯡ ꯑꯃꯅ ꯄꯣꯠꯂꯣꯏꯔꯤꯉꯩ ꯃꯩ ꯃꯨꯠꯄꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯣꯏꯔꯣꯏ ꯏꯇꯥꯎꯁꯥ ꯌꯨꯝꯗ ꯌꯧꯅꯕ ꯆꯦꯟꯅꯈ꯭ꯔꯁꯤ ꯕꯣꯀꯨꯜꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯃꯌꯨꯝ ꯇꯝꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯤ ꯆꯥꯛꯂꯤꯕ ꯃꯩꯐꯝ ꯑꯗꯨꯁꯨ ꯅꯣꯡꯒꯤ ꯏꯔꯤꯛꯅ ꯂꯣꯏꯅ ꯆꯣꯠꯂꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯈꯤꯔꯝꯃꯤ ꯅꯣꯡ ꯑꯗꯨ ꯈꯔ ꯇꯥꯔꯝꯂꯒ ꯑꯃꯨꯛ ꯍꯥꯡꯈꯤꯔꯝꯃꯤ ꯆꯥꯛꯄ ꯂꯣꯏꯁꯤꯜꯍꯧꯗꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯟꯇ ꯃꯩ ꯑꯃꯨꯛ ꯆꯥꯛꯈꯠꯂꯛꯂꯝꯃꯤ ꯃꯩ ꯑꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯄꯨꯝꯕ ꯑꯗꯨꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯅꯣꯡꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯅꯣꯡ ꯑꯃꯨꯛ ꯆꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯔꯝ ꯇꯧꯔꯝꯒꯗꯕꯅꯣ ꯍꯥꯏꯗꯅ ꯈꯨꯔꯥ ꯑꯃꯨꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯇꯧꯔꯒ ꯃꯩ ꯑꯃꯨꯛ ꯊꯥꯗꯣꯛꯁꯤ ꯑꯍꯣꯏ ꯑꯗꯨꯅ ꯐꯒꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯃꯈꯣꯏꯁꯤꯡꯗꯨ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯈꯤꯕꯒꯤ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯈꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯍꯥꯏꯅꯩ ꯀꯅꯥꯅ ꯃꯩ ꯑꯃꯨꯛ ꯊꯥꯔꯝꯂꯤꯕ ꯖꯥꯠꯅꯣ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯍꯧꯔꯕ ꯑꯗꯨꯕꯨ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯅ ꯉꯛꯂꯦꯗ ꯄꯨꯝꯅꯃꯛ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕ ꯑꯁꯤꯅ ꯗꯣꯖꯣꯒꯤ ꯋꯥꯐꯝꯁꯨ ꯑꯁꯨꯝ ꯀꯥꯎꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯣꯀꯨꯜꯅꯗꯤ ꯗꯣꯖꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯛ ꯀꯥꯎꯗ꯭ꯔꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ ꯗꯣꯖꯣꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅꯅꯤ ꯕꯣꯀꯨꯜꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯅꯤꯡ ꯇꯧꯕ ꯌꯥꯔꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯔꯁꯤ ꯍꯧꯖꯤꯛ ꯑꯌꯨꯛꯇꯒꯤ ꯊꯤꯕ ꯑꯁꯤꯅ ꯍꯣꯔꯦꯟ ꯐꯥꯎꯕ ꯊꯤꯕꯗꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯁꯦ ꯍꯣꯏꯁꯦ ꯊꯨꯅ ꯂꯥꯛꯑꯣ ꯃꯤꯅ ꯑꯃꯨꯛ ꯎꯈꯤꯒꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯣꯖꯣꯒꯤ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯍꯧꯏ ꯕꯣꯀꯨꯜꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯦ ꯌꯨꯝꯌꯥꯏ ꯀꯥ ꯑꯁꯤꯃꯒ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯀꯥ ꯃꯆꯥ ꯑꯁꯤꯃꯒ ꯃꯁꯤꯒꯤ ꯑꯅꯤꯁꯤ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯣꯏꯅꯦ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯐꯃꯨꯡ ꯑꯃꯒ ꯎꯄꯨ ꯑꯃꯒ ꯂꯩ ꯑꯗꯨꯒ ꯀꯥ ꯃꯆꯥ ꯑꯁꯤꯗꯅ ꯀꯣꯜꯂꯤꯛ ꯈꯔ ꯃꯁꯤꯇꯅꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯝꯕ ꯖꯥꯠꯅꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯂꯩꯔꯦꯟꯖꯥꯎꯅ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯒꯅꯤ ꯆꯤꯡꯅꯕ ꯃꯐꯝꯕꯨ ꯑꯣꯏꯅ ꯊꯤꯔꯁꯤ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯌꯦꯡꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯕꯣꯀꯨꯜꯅ ꯃꯃꯤꯠ ꯑꯗꯨꯅ ꯐꯃꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯈꯠꯂꯨꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ ꯕꯣꯀꯨꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯥꯏꯔꯦꯟꯖꯥꯎꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏ
ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯂꯩꯔꯦꯟꯖꯥꯎꯁꯨ ꯎꯔꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯖꯔꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯀꯨꯜꯗ ꯌꯦꯡꯉꯤ ꯕꯀꯨꯜꯅ ꯍꯥꯏ ꯑꯁꯤꯗꯤ ꯃꯥꯃꯥ ꯗꯣꯖꯣꯅꯤꯅ ꯃꯥꯃꯥ ꯗꯣꯖꯣ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯕꯗꯥꯏ ꯑꯗꯨꯒ ꯀꯔꯝꯅ ꯑꯃꯨꯛ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ? ꯕꯀꯨꯜꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯔ ꯊꯔ ꯅꯤꯛꯂꯝꯃꯤ ꯂꯩꯔꯦꯟꯖꯥꯎꯁꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯡꯐꯝꯗ ꯌꯥꯇꯥꯔꯨꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤꯕꯨ? ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯤꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯕꯀꯨꯜꯅ ꯃꯣꯡꯐꯝꯗ ꯌꯥꯇꯥꯔꯨꯔꯕ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯕ? ꯂꯩꯔꯦꯟꯖꯥꯎꯅ ꯏꯙꯧ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯁꯦ ꯁꯣꯏꯗꯅ ꯊꯥꯕ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤ ꯆꯥꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯛꯂꯝꯃꯤ ꯃꯄꯥꯜ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯇꯥꯎꯑꯅꯤ ꯃꯄꯥꯜꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯑꯣ꯫ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯀꯨꯜ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊ꯭ꯋꯥꯏꯗꯨ ꯍꯤꯡꯖꯔꯤ ꯌꯨꯝ ꯑꯗꯨꯗꯤ ꯃꯩꯅ ꯐꯖꯅ ꯆꯥꯛꯂꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯍꯧꯏ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯌꯨꯝ ꯑꯁꯤꯗ ꯃꯥꯃꯥ ꯗꯣꯖꯣꯒꯤ ꯊꯋꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯅꯅꯤ ꯃꯩ ꯊꯥꯗꯣꯛꯂꯤꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏ꯫ ꯕꯀꯨꯜꯅ ꯂꯩꯔꯦꯟꯖꯥꯎꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯊꯥꯗꯣꯛꯂꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯔꯛꯂꯤ꯫ ꯂꯩꯔꯦꯟꯖꯥꯎ ꯑꯃꯗꯤ ꯕꯀꯨꯜ ꯍꯨꯔꯥꯟꯕ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯗꯣꯖꯣꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯇꯥꯡꯒꯣꯏ ꯑꯣꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ